Oi, transport. तो कोई कपड़ा है इनको? ये कपड़ा धूप में करा देगा उसको। सिपाही भी कोई मिनटू उसको लग गया है कुछ पता। ꯍꯧꯈꯤꯕ ꯇꯥꯡ 23ꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗꯒꯤ ꯇꯔꯦꯠꯀꯨꯟ ꯃꯌꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯨꯈꯥꯝ ꯑꯃꯨꯅꯥꯎ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯕꯅꯤꯅ ꯉꯁꯤ ꯇꯥꯡ 31 ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯁꯥ ꯌꯥꯎꯅ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯃꯗꯤ ꯁꯒꯣꯃꯥꯡ ꯑꯣ.ꯁꯤ. ꯁꯥꯔ ꯂꯨꯆꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ AR ꯄꯥꯔꯁꯟꯁꯤꯡ ꯑꯃꯗꯤ BSF ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯨꯈꯥꯝ ꯑꯃꯨꯅꯥꯎꯒꯤ ꯊꯤꯕꯒꯤ ꯆꯠꯊꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯁꯛꯇꯝꯅꯤ ꯆꯠꯊꯖꯔꯤꯕ ꯑꯁꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯨ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯆꯤꯡꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯆꯤꯡꯅꯔꯤꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯊꯨꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯊꯧꯅꯤꯖꯔꯤ ꯏꯁꯣꯔꯗ हमारे से हम लोग को डिस्टर्ब कर दी इसलिए ꯈꯔ ꯑꯃꯗꯤ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯃꯊꯛꯇ ꯍꯧꯔꯒ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ MLA ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯁꯥꯔꯇꯦꯖ ꯂꯣꯀꯦꯁꯣꯔꯁꯤꯡ ꯃꯁꯥꯃꯛ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯟꯁꯤꯡ AR ꯑꯃꯗꯤ BSF ꯑꯃꯗꯤ ꯌꯥꯎꯅ ꯊꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯆꯠꯊꯔꯤꯕ ꯑꯁꯤ कैमरा वाला वीडियो में यहाँ ना खड़ा ये तो कमाल हो गया खड़ा मेरे पास पूरा है हाथ पाँव है पूरा इस्तेमाल करेंगे 나 M 노도 막하다는 거 감비고 봐. 어디 M 와는 도 보내 줄 남기고 봐. 오, 리스티. 들어가, 들어가. 여보. 하나님 맡았잖아 오늘 노래. 이게 뭐 많이 때 볼까? 진짜 나 많이 돌이 어떻게